Thoubal da Mathou Touba BSF Jawan ahum Laiwong Khangdana Shire Pawasi Pandam Pausiedagi Lokhatjavane Thoubal DC Office Complex da Mathou Touba BSF ki Jawan ahum Laiwong Khangdana Shire Thoubal DC Office Complex da Lairiba Hompugumdoi Suba BSF ki B Company gi Sub Inspector Manish Kumar Singhana Phongdorokpagi matungin post asida Head Constable oina Mathou Tauriba Jammu and Kashmir gi Junior Police Station ki manung sanba Indri Patnadagi Ravindra Singh sahi nifuga taruk apokpa Lal Singh ngahana yukpung nipan ga minute kun taruk lom tabada mahak masagi phamungda thabak naba amadi sor honba wana lairamba thengnabadagi khudakta mahakpu District Hospital da medical treatment gi damak pukhatke mahaki phibam lusilakpadagi Imphal gi rims ta pukhatuna laikanakhe adubu ngahana yuk pung 8 ga minute nifuga taruk lom tabada laikanaba ngamdana laikhedrai amaromda ngahana yuk pung 3 ga minute kunthra ga manga rom tabada DC Office Complex asimaktada santri oina Mathou Tauriba BSF asimakki Constable oiba Uttar Pradesh ki Naglal Khetri dagi Chandra sahi 50 ga mari apokpa Rachipal Singh kauba masu thabak na ba madi soron ba warakpadagi mahakpu khudakta Thoubal District Hospital da pukhatlaba matung makhata na Imphal gi Rims Hospital da pukhatuna laikanakhe adubu ngarang ayuk anganba pung ama tabada laikhidavane Sub Inspector Manish Kumar Singhana phongdorokpada Makoy animak karidagi sikhibano haiba sapsana maram khangba ngamdre hakchang sing Jenims ki mokta thamkhrai nakal amaromda Thoubal DC Office ki Edok 24 da Mathou Touba BSF Jawan Bapindra Singh Rawat sahi nifuga manga ngarang ayuk angan bapung amaga minute kun manga rom tawada wakhal tadana lektharakpadagi District Hospital Thoubal da pukhat ki adubu ayuk pung amaga minute 10 rom tawada Dr. na mahak siri haina laukthorokhe BSF Jawan ahum Laiwong Khangdana sikhiba thokdoksigi matangda Thoubal Police na UD casing lokhatuna makhata na thijinba haukhre haire Erang asi Meeteina ST Tallubadagi Hourakpani Hairibasi Leingakna demand Asibu Natheinaba Hotnabani MMTU Pawasi Pandam Pausiedagi lokhatjavane Manipur ki Chief Minister amasung India ki Home Minister yauna haujik thogliba kuki amasung Meetei muknabagi lana sigi haurakphamse Meeteina ST demand Tallubadagi Hourakpani haina hanjin Hairibasi Leingakna thawaina ST ki demand asibu lamna nathaiduna thamba yananaba ngamna bawangang ni haina Meetei Maitai Tribe Union MMTU na thokpa cherol amana phongdorokle MMTU gi Organization Secretary Takhelambam Parijana thadorokpa cherol asina makha taraduna haujik thogliba lana si ST demand ga mari lainade haibase Manipur High Court ke former Chief Justice Wairamba Siddharth Mridulna yamna mayek sengna phongdokre court na piriba ruling gi ona tainabada artha lana handuna Leingakpa authority na ngang sakpa haibase chanariba logi wangmada oigane Leingakna na musilakliba yellow me Meetei furub asibu kanana bagi khongthang di karigumba mata lokhatning di haibase wangang sing asina mayek sengna ta I haire haujik thogliba mukna bagi lana sing intelligence failure ni hai khiba made Chief Minister masada intelligence report pirakhidaba tha taraga mangarom fari haina phongdokhiba duna Leingakna na thogliba lana sigi asengba haurakpham sapchana khangba ngamdribara haina hangningai oirakle adumoinamak India gi miyam amade Manipur gi misam miyam faubana de thogliba thokdok asigi haurakpham mayek sengna khange karigumba High Court na 13 April 2023 da Meeteina ST list sanabagi mari lainana pikhiba ruling adugi mayokta asumna sinduna May ahumda satkiba tribal solidarity rally adudagi Erang asi Hourakpani haiba tarvade rally aduda yaukhiba kuki zo nataba topa kanglup singna haujik Meetei gi mayokta makhata ba khongjang lakhidava yauraktabagi maram karigeno Leingak asina yellow mi Meetei furumna masa kanjanaba sangsiliba khongjang asibu yemaunaba ama waina laure thaidokpham thire malem gi waina namthabiraba sakthung phithungdraba masagi hak phangjadraba furup singna masa kanjanaba hingnanaba gidamak ihau khongjang tawe masimangni yellow furup Meeteina masa kanjanaba sangsiliba ST gi khongjang singsu khongjang asibu lana ubiganu amade lana haijin biduna namthabiganu haire kuki zo singna makhoitagi waiba political gi amade Laibak ama semganabagi khongthang lokhatpa hokhiba si anganba 1948 ki matamdagi hokhrabane aujik chathariba landa asigi maruoiba pandamde kuki zo singi occupy land ama semgatpane kuki zo singi kuki land natraga jalengam kauba laibak ama sembagi manglan asi ngasi ngarangi natte masigi ahanba architect matam amagi Manipur gi Home Secretary oiramba T Kipzen ne mahaki matamda 1948 Manipur gi waina kuki khaktamak ST list yaunanaba India Leingakta ihana cherol thakhe mahak asina ne Manipur da sanaramba foreign pass ki athing ba lokthokpa free regime movement lokthokuna kuki zo sing sangalangna ba thabak paikhatkhiba masida natana Manipur merger 1949 dasu mahakna lamjingkhiba ne
कुकीसिंगना 1958 तगी 2022 फाउबदा इंडिया लेंगाक्ता मखोइतगी ओइबा लैबाक अमा सेमनबा डिमांड कयारक तौखिबा लैख्रे मीतैसिंगी मथक्ता सथबा लांदा आसी मे अहुमगी ममांगदगी खुद थादुना सथबा हौख्रे हाइबासी थोख्रिबा थौदो कयाना साखीने कुकीलैंड अमा सेमनबगी अचौबा थौदांग लौरिबा मार्कटी हाउकिब गवर्नमेंट ऑफ द रिपब्लिक कुकीलैंड प्रेसिडेंट असी मे 22 2022 दा मणिपुर पुलिसना दिल्लीदगी फाखे लोइनना मतमसिदा मीतैसिंगी हौरकफम अमदि लाइनिंगी मफम ओइरिबा कौब्रु थांजिंगबु कुकीसिंगी लमगी मिंग थोंजिंदुना मखोइगी लमनी हाइदुना क्लेम तौबा हौरखे मखा तारकपदा म्यांमारदगी संगसिलकपा मितोपसिंग खंदोकनबा 2023 गी फेब्रुवारी थादा कैबिनेट सब कमिटी अमा सेमदुना चुराचानपुर टेंगनौपल अमदि कांगपोकपीदा थिगतपदा मियोइ लिसिंग अनिगा चामरी मरफु लोगी वांगमदा लैरंबा थेंगनखे मसिदगी कुकी जोसिंगी मिनिस्टर एमएलए सिंगना लैंगाक्ता असाउबा फोंदोकपा हौरखे मसिगा इरोइनना रिजर्व फॉरेस्ट लाना लैसिलंबासिंग तकथोकनबा इविक्शन हौखे कुकी एरिया सिंगदा पोपी थाबगी थबकसिंग थिंगनबा थबक लौखतखे मरकसिदा तंपाकी महिरोय अमदि सीएसओ सिंगना एनआरसी अमसुंग मितोप खंदोकनबगी अकनबा खोंजंग चंगसिलखे मसीना मरम ओइरगा कुकीगी सीएसओ स्टूडेंट ऑर्गेनाइजेशन सिंगना लैंगाक अमसुंग मीतैगी मायोक्ता अरानबा प्रोपेगेंडा तौदुना इरांग असी सागतपा हौरखिबने कुमजा लिसिंग अनि कुलुमदोइगी एप्रिल 19 ओपन जिम मई थाखिबगी थवोंग अमदे मसिगी ममांगदा मीतैगी लाइसंग मई थादुना थुगाइरंबा थौदोकसिंग अदुना मे अहुमगी ममांगदा स्टेट लैंगाक अमसुंग मीतैसिंगी मायोक्ता अतमनना फोंगना लांदाबा हौखिबनी हाइबसी मियाम पुमनमकना खंगे एसटी डिमांडगी इहौवसी लैंगाकना करिगुंबा नाथैदुना नत्रगना शक्ति सिजिनदुना अदुमक नमथदुना थमलकपा तारबदे फुरुप असिगी ओइबा ख्वाइदगी लाइबक थीबा ओइगने कुमजा लिसिंग अमगा चमापन निफुगा मापनदा इंडियादा तिनख्रबा मतुंगा येलो फुरुप मसा असिबु करिगुंबा मखल अमतगी ngaklau piduna ngakpi senbiba leitre इंडिया की मियोई क्रोड चामगा निफुरोम अमदे म्यांमार बांग्लादेश तकी चंगलकपा इलीगल माइग्रेंट सिंगना फुरुप असिबु लांगोई चलकले फुरुप असिगी लैंगाकलोन सेनथुम नाट कल्चर अमदे लैफमगी अरुबा तानफम मायोंग नरक्तुना ngak yawna putharaklaba furup ama oiragle masidagi kanjanaba amata ngairaba lambede मीतेइना एसटी लिस्ट थूबदा यावहन्दुना ngaklau piba amade yellow furup singi marakta manaba thak amada hingminaba haibasene एसटी की इहवसिबु नाथैरगा मणिपुरगी अपुनबा ngamkhai ngakpa एनआरसी सनहनबा ngamkhai sambal khaba एफएमआर लौथोकपा हाइबना चिंगबा वाफमसिंगदा कोर इशू ओइना हंजिन हंजिन ngang basi खक्तना फुरुप असिगी लुरबा तानफम असिदगी मसा कंजबा ngamkhiroi ख्वाइदगी अहानबा मरुओइना तौगदबा असि एसटीगी इशू असिना ओइफम थोए इंडिया लैंगाकना कुमजा लिसिंग अनि कुनमंगादा मणिपुरगी सेंसस लोइसिलगा 2028 फाउबदा डिलिमिटेशन तौबदा येलोमी मितै फुरुपकी असेंबली सीट 10 रो मांगबा याना लैरे मरम अदुना एसटी हाइबसिना अइखोइगी लैफम लंबो ngak सेनबगी कॉन्स्टिट्यूशन पीबा अमता ngairaba lambeने लैंगाक असिना फुरुप असिगी खनबीबा ओइरगदे एसटीगी थाफम थोकपा रिकमेंडेशन अथुबदा थाबीदुना सेंटर गवर्नमेंट तक्सनबियो लैंगाक असिना होनबदा सोइदना माइ पाकने हंदक लोक सभा मिफमना यामना इतिहासिक ओइरबा खोंथांग अमा ओइना जम्मू अमसुंग काश्मीरदा खुंदाबा हिंदू फुरुप पहारी पादारी कोली अमसुंग गदा ब्राह्मणबु एसटी लिस्ट सनबा बिल पास तौख्रे असिमक जम्मू एंड काश्मीरदा खुंदारिबा फुरुप मसासिंग असे ngak senaba lakhwatkiba खोंथांगने मितोप मियान चाना योसिलगलिबा फुरुप असिबु कंजनबगिदमक लैंगाक असिना लौफम थोकपा थौदांग मियामबु लुचिंगदुना पुबियु हाइना MMTU की चेरोल असिना अरोइबदा अपील तौरकले